ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯕꯥꯏꯕꯜ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯉꯁꯤ ꯁꯔꯃꯣꯟ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯆꯦ ꯑꯁꯤꯅꯗꯤ ꯖꯤꯁꯨꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯋꯥꯖꯕ ꯑꯗꯨꯒ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯃꯥꯅ ꯖꯤꯁꯨꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯅꯣꯝꯖꯕ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯅꯗꯤ ꯖꯤꯁꯨꯒꯤ ꯈꯨꯌꯥꯗ ꯐꯝꯗꯨꯅ ꯖꯤꯁꯨꯒꯤ ꯋꯥ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅꯗꯤ ꯍꯨꯃꯥꯡ ꯇꯥꯗꯨꯅ ꯊꯧꯒꯜ ꯇꯧꯔꯤꯕꯤ ꯃꯆꯦ ꯑꯁꯤꯕꯨ ꯀꯌꯥ ꯃꯔꯨ ꯑꯣꯏꯅ ꯈꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯒꯤ ꯋꯥ ꯇꯥꯔꯤꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯒꯅꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ꯫ ꯂꯨꯛ ꯄꯟꯗꯨꯞ 10ꯒꯤ ꯄꯗ 94 ꯑꯃꯁꯨꯡ 92 ꯑꯁꯤꯗꯒꯤ ꯌꯦꯡꯁꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯄ꯭ꯔꯚꯨꯅ ꯃꯉꯣꯟꯗ ꯈꯨꯝꯂꯛꯏ, ꯃꯥꯔꯊꯥ ꯃꯥꯔꯊꯥ, ꯅꯍꯥꯛꯅ ꯊꯕꯛ ꯌꯥꯝꯕꯒꯤ ꯃꯔꯝꯗ ꯂꯥꯡꯇꯛꯅꯗꯨꯅ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯇꯪꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯔꯤꯌꯥꯝꯗꯤ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯔꯣꯏꯗꯕ ꯑꯐꯕ ꯁꯔꯨꯛ ꯑꯗꯨ ꯈꯟꯗꯣꯛꯂꯦ꯫ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯑꯁꯦꯡꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯇꯥꯖꯔꯤꯕ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯕ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯊꯝꯖꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯊꯥꯖꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡꯗ ꯍꯦꯛ ꯊꯥꯡꯕ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯑꯌꯨꯛ ꯇꯨꯝꯕꯗꯒꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯕ ꯑꯃꯗꯤ ꯈꯨꯔꯨꯝꯖꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗꯅ ꯅꯣꯠꯕꯨꯛ ꯑꯃꯒ ꯂꯣꯏꯅꯅ ꯕꯥꯏꯕꯜ ꯄꯥꯕꯁꯤꯅꯤ꯫ ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯋꯥꯏꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯊꯋꯥꯏꯅ ꯊꯕꯛ ꯇꯧꯕ ꯋꯥꯍꯩꯁꯤꯡ ꯏꯁꯤꯟꯗꯨꯅ ꯁꯔꯃꯣꯟ ꯃꯆꯥ ꯃꯆꯥ ꯁꯦꯝꯕꯁꯦ ꯃꯁꯤ ꯊꯋꯥꯏꯗ ꯆꯥꯎꯈꯠꯄꯗ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯥꯟꯕꯗ ꯇꯧꯒꯗꯧꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯂꯥꯏꯐ ꯑꯁꯤꯗ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯅ ꯊꯥꯖꯕꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯄꯒ ꯂꯣꯏꯅꯅ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯨ ꯆꯥꯎꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯅꯥꯒꯨꯝꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯗꯕ ꯃꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯝꯅ ꯇꯧꯗꯕ ꯅꯠꯇ꯭ꯔꯒ ꯇꯧꯅꯤꯡꯗꯕ ꯃꯗꯨꯗꯤ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗ ꯍꯤꯡꯖꯅꯤꯡꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯋꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯇꯧꯕꯤꯕ ꯕꯥꯏꯕꯜꯒꯤ ꯄꯟꯗꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯏꯔꯒꯗꯤ ꯂꯨꯛ ꯄꯟꯗꯨꯞ 10ꯒꯤ ꯄꯗ 39ꯗꯒꯤꯅ 92 ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤ ꯃꯗꯨꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯦꯔꯤ ꯑꯃꯁꯨꯡ ꯃꯥꯔꯊꯒꯤ ꯌꯨꯝꯗ ꯊꯨꯡꯂꯤ꯫ ꯃꯁꯤꯗ ꯎꯕꯁꯤ ꯃꯔꯤꯌꯥꯝꯗꯤ ꯍꯧꯕꯗꯒꯤ ꯖꯤꯁꯨꯒꯤ ꯈꯨꯌꯥꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯚꯨꯒꯤ ꯋꯥ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯔꯊꯗꯤ ꯌꯥꯝꯅ ꯐꯕ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯦꯕꯣꯛ 12ꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 12ꯒꯤ ꯄꯤꯖꯅꯅꯕ ꯊꯣꯡ ꯊꯥꯛꯅꯕꯒꯤ ꯊꯧꯔꯥꯡ ꯂꯥꯡꯕ ꯍꯧꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯎꯕ ꯐꯪꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯥꯞꯄꯗꯒꯤ ꯃꯤꯑꯣꯏ 12 ꯅꯪ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯊꯨꯡꯖꯤꯜꯂꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯔꯊꯒꯨꯝꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯃꯥꯔꯊꯗꯤ ꯃꯤꯕꯨ ꯄꯤꯖ ꯄꯤꯊꯛ ꯐꯕꯤ, ꯖꯤꯁꯨꯕꯨ ꯅꯨꯡꯁꯤꯖꯕꯤ, ꯙꯔꯃ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ ꯅꯠꯇꯅ ꯋꯥꯔꯤ ꯑꯁꯤꯗꯗꯤ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯊꯧꯒꯜ ꯇꯧꯖꯔꯤꯕꯤ, ꯃꯇꯦꯡ ꯄꯥꯡꯖꯔꯤꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯂꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯕꯅꯤ꯫ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯑꯋꯥꯕ ꯊꯤꯗꯅ ꯇꯧꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯕꯨ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯐꯕ ꯊꯧꯒꯜ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ꯫ ꯈꯟꯗꯨꯅ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯅꯁꯨ
ꯚꯤꯖꯤꯠ ꯆꯠꯄ ꯃꯇꯝꯗ ꯌꯨꯝꯗ ꯀꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯖ ꯄꯤꯊꯛꯇ ꯋꯥꯏ ꯆꯤꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯃꯗꯨ ꯐꯩ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯩꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯕꯗꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯃꯈꯣꯏꯅ ꯇꯥꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯅꯤ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯊꯋꯥꯏꯅ ꯊꯟꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯔꯊꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯥꯔꯊꯒꯨꯝꯅ ꯏꯁꯣꯔꯒꯤꯗꯃꯛ ꯉꯝꯖꯕ ꯈꯔꯗꯤ ꯇꯧꯔꯦ ꯀꯠꯊꯣꯛꯆꯔꯦ ꯍꯥꯏꯅ ꯄꯣꯡꯅ ꯆꯥꯎꯊꯣꯛꯅ ꯉꯥꯡꯕ ꯌꯥꯎꯏ ꯃꯗꯨ ꯁꯤꯡꯂꯨꯞꯀꯤ ꯑꯣꯏꯕ ꯌꯥꯏ ꯊꯥꯖꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯏꯁꯥꯒꯤꯗꯃꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯉꯝꯖꯕ ꯈꯔ ꯇꯧꯖꯔꯤꯕꯅꯤ ꯈꯜꯂꯒ ꯉꯥꯡꯂꯝꯕꯁꯨ ꯌꯥꯏ ꯃꯥꯔꯊꯁꯨ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯧꯒꯜ ꯇꯧꯖꯔꯤꯕꯅꯤ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕꯗꯣ ꯑꯐꯕꯅꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯊꯨꯡꯂꯨꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛꯇ ꯂꯩꯕꯗ ꯅꯨꯄꯤ ꯑꯃꯅ ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯕꯗ ꯍꯨꯃꯥꯡ ꯇꯥꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯒꯗꯤ ꯃꯥꯔꯊꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯈꯟꯕ ꯌꯥꯕꯅꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯔꯥꯟꯕ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯅꯪ ꯑꯩꯅꯁꯨ ꯈꯟꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯔꯤꯌꯥꯝꯁꯦ ꯁꯣꯏꯔꯦ ꯆꯨꯝꯗꯦ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯃꯥꯔꯊꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯔꯤꯌꯥꯝ ꯃꯇꯣꯝꯇꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯤꯁꯨꯅ ꯃꯥꯔꯊꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯑꯌꯥꯝꯕꯅ ꯃꯥꯔꯊꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯑꯣꯡ ꯑꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯃꯥꯔꯊꯗꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛꯇ ꯆꯤꯟꯅ ꯂꯩꯔꯦ ꯄ꯭ꯔꯚꯨꯒꯤ ꯃꯅꯥꯛꯇ ꯐꯝꯕ ꯁꯪꯗꯦ ꯖꯤꯁꯨꯒꯤ ꯋꯥ ꯇꯥꯗꯦ ꯍꯥꯏꯔꯕꯁꯨ ꯃꯥꯔꯊꯒꯤ ꯑꯐꯕ ꯅꯦꯆꯔ ꯑꯃꯗꯤ ꯎꯕ ꯐꯪꯕꯅꯤ ꯃꯥꯔꯊꯒꯤ ꯑꯐꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯣꯝꯄ꯭ꯂꯦꯟ ꯂꯩꯕꯗꯣ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯄꯥꯎ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯀꯅꯥꯗꯁꯨ ꯇꯝꯈꯤꯗꯦ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯂꯤ ꯖꯤꯁꯨꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯊꯋꯥꯏꯗ ꯆꯥꯎꯈꯠꯄ ꯄꯥꯝꯂꯕ ꯁꯤꯡꯂꯨꯞ ꯑꯁꯦ ꯆꯥꯎꯈꯠꯍꯟꯕ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯍꯥꯏꯕꯗꯤ ꯖꯤꯁꯨꯗ ꯀꯣꯝꯄ꯭ꯂꯦꯟ ꯑꯗꯣ ꯇꯧꯁꯤ ꯃꯤ ꯑꯇꯣꯞꯄꯗ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯕꯁꯤꯗꯤ ꯅꯨꯡꯁꯤꯅꯗꯦ ꯁꯤꯡꯂꯨꯞ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕ ꯑꯁꯤꯗ ꯍꯟꯅꯕꯨ ꯆꯥꯕꯣꯛꯇꯕꯤꯅꯤ ꯏꯁꯣꯔꯅ ꯌꯥꯗꯕꯤꯅꯤ ꯏꯁꯣꯔꯒꯤ ꯁꯤꯔꯥ ꯐꯪꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯤꯅ ꯅꯣꯛꯅꯕꯤ ꯑꯗꯨꯕꯨ ꯍꯟꯅꯥꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯀꯞꯆꯩ ꯂꯥꯎꯖꯩ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯖꯕꯅꯤ ꯏꯁꯣꯔꯗ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯥꯏꯆꯧ ꯁꯥꯃꯨꯑꯦꯜ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯃꯍꯥꯛꯅ ꯐꯪꯖꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯆꯠꯇꯨꯅ ꯐꯣꯡꯗꯣꯛꯏ ꯀꯅꯥꯗ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯏ ꯑꯩꯈꯣꯏ ꯃꯥꯔꯊꯗꯒꯤ ꯇꯝꯐꯝ ꯊꯣꯛꯄꯅꯤ ꯀꯣꯝꯄ꯭ꯂꯦꯟꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯖꯤꯁꯨꯒꯤ ꯃꯐꯝꯗ ꯆꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯖꯁꯤ ꯃꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯁꯤꯒꯨꯝꯕꯅꯤ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯖꯤꯁꯨꯗ ꯍꯦꯛꯇ ꯁꯦꯡꯅ ꯐꯣꯡꯗꯣꯛꯁꯤ ꯖꯤꯁꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯊꯤ ꯄꯥꯟꯗꯨ 7:19 ꯍꯥꯏꯕꯗꯣ ꯑꯩꯅ ꯙꯔꯃ ꯆꯦꯟꯕꯁꯤꯡꯕꯨ ꯀꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯄꯥꯄꯤꯁꯤꯡꯕꯨꯅꯤ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯁꯣꯟꯕꯁꯤꯡ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯃꯄꯨꯡ ꯐꯥꯗꯕ ꯃꯇꯤꯛ ꯆꯥꯗꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯆꯪꯖꯗꯨꯅ ꯍꯥꯏꯖꯕꯁꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄꯗ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯃꯁꯤꯗꯤ ꯏꯁꯣꯔꯅ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯍꯦꯕꯤꯠ ꯑꯁꯤ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤꯗꯒꯤ ꯆꯠꯊꯕ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯔꯤꯌꯥꯝꯒꯤ ꯑꯐꯕꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯔꯊꯒꯤ ꯄꯨꯟꯁꯤꯗꯒꯤ ꯇꯝꯕ ꯌꯥꯕ ꯑꯐꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯄꯥꯝꯖꯕꯅꯤ
मार्थगी असोइबदी महाक्ति थबक यामना चिनबगी लांगतकनबा प्रभुगी नागदा फंबा ngamdabi matomata langtaknabagi machin manawgi maramda complain tawbini jisugi mathaktasu warauduna complain tawbini haina asumna speaker ayambana sandokpase aikoina taabani aikogi pungning wakhaldasu karigumba kanagumba amagi mathakta nungaitaba pendaba phaurakpada khodamoina ichilinaw amagi matangda hairagasu mahakse asigumbani haibadi mahakti wa ngangbada मीगी मरमदा वखल नुंगाइनी नुंगाइरोय खंदबा सिंगलुपका मरी लेनदबगुमना खनबा अइना सिंगलुपकी दमकता कयाता वाजबा अइगिसु नतबा अदुबु मखोइदी येंगु मखोइना करी तौरिबा मखोइगी इमुंगना सिंगलुपकी करी कानरी अदुगा अइना तौरिबा मयाम असि येंगबियु हारिबा वाफमसिंग असिदा नंग अइना कथोकचबा मयाम से येंगलबदी अचुंबा ओइना लौबा याई तौरीबसिंगदो अफबनी अदुम ओइनमक नाहंगना तौरीबा अदुगी मरमना अतोपसिंगदा कंप्लेन तौदुना नाहंगना तौरीबा अदुगुमना तौबा ngamdaba मीबु हुंदुना nganglabadi तौखिबा पुमनमक अदो ईश्वरगी मियंगदा कानादबा हाइबदु ओइरे अइगी फत्तबा हैबिट अदुना अफबा तौखिबसिंगदो इसाना मांगहनजरबनी मरमदी प्रभु की ममांग नंग इन तौरीब थौगल अफबनी हाइदुन तौरीबसिंग अदो सेंगदब थवाई अमग लोइनना तौरीबनी कंप्लेन नत्रग पेंदब लेरगदी मियोय कना अमतद फोंदोकप नतन प्रभु की मांगद चंगदुन फोंदोकदबनी तुमिन लयु हाइबदी नत्ते प्रभु की मांगद चंगदुन फोंदोक लुरबदी मागना पिरकप पाउखुमदुदा नहाकी पुंसिन हिंगबगी पांदमदुदा अचौब अहोंब अमदि लाकनी मरमदी अइना खंजे मार्थना कंप्लेन तौबदुदा माबु जीसुना चुमथोकपीबा पीबीखिबा एडवाइस अदुना मार्थगी पुंसिदा अहोंब अमदि सोइदना ओइरमगनी हाइबसिनी अखोइनसु मार्थगी मतवसे तमजरगदी जीसुना अखोइबु अनौब पुंसिदा ओंथोकपीगनी अचौब पापसिंगी मरक्ता मुरुमुरुम सोनबा मीगी फत्तबा वा ngangbase मसीसु अमनी मसी बाइबल ने यामने यादबनी हाइबसे मसी अखोइ खंगबा फै इजराइल मचासिंग दो मुरुमुरुम सोनबा अमदी कंप्लेन कनमनबगी मरमना केनान लेबाकता चंखिदबनी मखोइ पुलप पुलप सीबा मयाम अमा यावखिबनी अदुगा खंगमिनबा याबा अमदी कंप्लेन यामना कनबा मीदी लोसिलपदा मागिने हाइबा कना अमता लैरोय अदुना जीसुना चुमथोकपीदब मतुंगदगिदी मार्थना मरियम की मतंगदा कैदौंगैदसु अमुगना कंप्लेन तौरमगनी हाइबा अइदी थाजदे मसीगी मतंगदा बाइबल दगी हाइबा याबा वाहिदी यावदे अदुबु खंदुना येंगसी प्रभु जीसु मंगना अदोमबु nganगदुना चैदुना चुमथोकपीदब अदोम कैदौंगैदसु मीगी मरमदा कंप्लेन तौनिंगबा मीबु ngangningba chainingba असिगुंबा महौसागी फत्तबा अरिबा मिपाल अदुदा असुम लैखिगनी हाइबा अइदी थाजदे थवाई की लंबी नंग अइबु चिंगबीबा तंबीबा अमदी चुमथोकपीबा ngamba मियोय अमना अइखोइबु चुमथोकपीरबदी अइखोइगी पुंसीबु अहोंगबा अनौबा पुंसीदा ओंथोकपीरी अदुबु जीसुमकना अइखोइबु चुमथोकपीरबदी मदु पुंसी चुपा कावबा हाइबसे ओइथोकतबनी अदुना मार्थसु कैदौंगैदा कावरोय मागी अहोंगबा पुंसी अमा ओइखि हाइबसे थाजबा याबनी अदुना अइखोइगी असोइबा अरानबा यावरे हाइबसे अइखो इसाना खंगलगदी जीसुबु चुमथोकहनसी कंप्लेन तौदुना मीना नुंगसिरोइदबा थबक अदो अइखोइ थादोक्सी मदुगी महुतदी मी खुदिंगमका इंथाना लैबा याननबा अहोंगबा पुंसीदो ओइननबा अइखो इसाना होनसी थवाइदा अनोबा पुंसीदा हिंगबा मीदी अतोपबु सेमगत सागतपदा थौगतपीबदा इनसिनबीबदा अमदी थागतपदा थवाइ यावबनी अदुबा हक्चांगी अपामबदा हिंगबा मीदी नुंगसिनदबा मराल सीबा अमसु कंप्लेन मुरुम मुरुम सोनबदा यामना पुगनिंग चंगबनी मसी अखोइ खंगबा फै बाइबल ना हाइदी इचिलिनाव सिंगी मरमदा कैदौंगैदसु मुरुम मुरुम सोनदुना वायनदुना हुंदुना कंप्लेन तौगनु जीसुना हाइदी अइगी इनाक्ता लाउ अइना खंगी करमना नंगबु चुमथोकनी हाइबदो अइना खंगी हाइना हाइदी करिगुम अदोम सिंगलुपकी अहल अमा ओरबा लुचिंगबा अमा ओरबा इमुंग मनुंगी अहल अमा नत्रगा थबक तौफम अमगी लुचिंगबा अमा ओरगदी मखा ताबा सिंगबु ngangbा चैबगी वरकपगी चुमथोकपीबगी राइट हक अदो लै मदु नत्रबदी कनाबुसु ngangbा चैबगी राइट लैते अदुना ईश्वरना अदोमबु लुचिंगबा अमा ओना थंबीबा नत्रबदी कनामतगी मरमदसु कंप्लेन तौबिगनु हाइबसे इना थमजनिबा वाफमनी वारी असिदा मार्थना लाक्तुना जीसुदा हाइ
प्रभु आई इथंत थौगल तौनब इनाउना इबु थनंब असे इबुंगोना थौसाबिद्रा अइबु महांगना पांगबिनब याथंग पिबियु मसीदा मार्थाना वारौबा अमगा लोइनाना जिसुदा हाइबसे अखोइना उबा फंगबनी मार्थागी हाइजबदो जिसुना ताबिखी अदुगा जिसुना यामना इंगना तमना पाउखुम पीखी मरमदि जिसुना खंगी मार्थाना थवा यावना कथोकपगा लोइनाना तौजरीबा थौगलनी जिसुना मार्था मार्था हाइदुना यामना चिंगलेंबा मोंगदा ममिंग फाना कौदुना हाइ नंगना थबक यामबगी मरमना लांगतकनादुना वारे अदुबु अइना नंगोंदा करिगुंबा खरा हाइगे मदुदी नंगना खंगद्रिबा यामना मरुओइबा वाफम अमा अरीबा वालेबनबदा मियोइबना धर्म चेनबा ओइनबगी दमकता हाइरिबा वाफम मयाम अदुदगी यामना हेना फबा अनोबा वालेबनबा असिदा जिसुगी मपानना थाजबसिंगबु चुमहनबिबा हाइरिबा वाफम अदो मदु मरियामना खंदोकले ख्वाइदगी हेना मरुओइबासि करिनो हाइना अनोबा वालेबनबा सिदा फोंदोक पिबदो मरियामना खंखरे मदुनी मरियामना तौरिबा सी हाइना जिसुना हाइखी अदुना अखोगी थौगलगी पुंसीदसु असोइबा यावरबदी सुपनतगी प्रभुगी मफमद चंगदुना तत्तना हाइजबगी मपाना अखोइबु मांगना नुंसीना चुमथोक पीबनी हाइबसे मसी अखोइ खंगसी खंदुना येंगसी कनागुंबा अमगी युमदा अरापदगी वाना मियोय अमा खंगहौदना हेक्ता थुंगलरबदी मरुओइना मी अदु जिसु ओइरबदी थवा यावना युम अदुगी नुपी अदुना करिगुंबा खरा हाना पुथोक्तुना पिथक्नबा तौबसे नुपी अदुगी तौफम थोकबा थौदांगनी पांडम ओइना नंग अइगी युमदा यामना मरुओइबा मी खरा अरापदगी इखंग खंगहौदना लाक्तुना हेक्ता थुंजिलरबदी अखोइसु मार्थागुमना तौबा ताबनी मार्था यामना पिजा पिथक फबी जिसुबु थौगल तौबा पामजबी धर्म चेनबी नुपी अमनी अदुगुमना मरियाम सुनी अदुमोइनमक मार्थाना तौरिबा थौगल अदुदी मरियामना तौखिदे मदुगी मरमदी मरियामना अहानबा ओइना जिसुगी मफमदगी अफबा वापाउ ताखिबदुना मागी पुकनिंग वखल अदुदा जिसुगी वही अदुगी आराम खौरांबा असुम लैखिबनी जिसुगी वही सिंग अदुना मरियामगी पुकनिंगबु चेतना खुदुम चनखिबनी अदुना जिसु मसामक मखोगी युम अदुदा लाकपदुदा हेन्ना ताजा निंबगी पुकनिंग अदु लैखिबनी मरियामना अहानबा ओइना जिसुगी वहायसे करिगुंबा मफम अमदा मदु कैथेलदा ओइबा याय नत्रगा करिगुंबा थौरम अमगी मफमदसु मदु ओइबा याय मदुदा ताखिबा वहायदुना मागी पुंसी मरेल अदुबु मपुंग फाना अहोमगा पुंसी अमदा ओइहनखिबनी जिसु ख्रिस्टसे पाप कोकपीबा ngamba ईश्वरगी मचानी पानी मसी मांगना सेंगना खंखिबनी अदुना मरियामना जिसुगी वहाय अदो अतैसु हेना ताबा पामखी अनोबा पुंसी अमा ओइबसे मांगना पामबनी ईश्वरगी मतिक मंगालगी दमकता मागी तुंगी पुंसीन अफबा अमा ओइबसे मांगना पामबनी जिसुना मागी मीसिंगदगी करीबु पामी हाइबसे मरियामना सेंगना फजना खंखिबनी मियोइबगी पुंसीना अहानबदा ईश्वरगी लेबाक अमसुंग अचुंबा धर्म चेनबबु थीबसे जिसुगी अपामबनी मागी वहीना थमोइदा थन्ना लैबसे जिसुना पामबनी हाइबसे मरियामना सेंगना खंखी यामना मरुओइबा वाफम अमदी अखोइना प्रभुगी वाखक ताबसे मागना पामदे माका लोइनबा हाइबदी फेलोशिप असे पामबनी मैहोरंदा आदमना मतोमता लैबसे फत्ते नुंगाइते हाइदुना ईश्वरना नुक्तिगी निमिदांग वारम खुदिंगी लोइनादुना फेलोशिप तौखिबनी हौजिकी मतम असिदा क्रिस्तान इमुंग मनुंग कयादा अवाटपसे असोइबसे करिनो हाइना हाइरगदी मपु इबुंगोगा फेलोशिप तौमिनदबा असिनी महाका लोइनबा तिनबा फमिनबा चटमिनबा लेते अखोइबु सेंबीबा हिंगनबीरीबा मपु इबुंगो महाकी दमा अखोइगी मतम लेते महापु अखोइना काउथोई इसागी अचिनबा थबक पुमनमक लोरगा चोकथरबा अमदी वारबा कांदा यामना तन्ना तौदबा यादे हाइबगी मतागु ngayhaktang मागी दमक मतमसे अखोइना काइथोकपनी हराउना पुकनिंग चंगना मपु इबुंगोगी वही ताबदी लेतरे अहानबा जोहान पंदुप अमगी अफबा वापाउ जोहान पंदुप अमगी पद अमदा करिनो हाइबदो अहानबदा वही अदु लेरमी वही अदु ईश्वरगा लेमिनरमी वही अदु ईश्वर ओइरमी हना हाइरी फोंदोकपिबा पंदुप 15 की पद 16 अदुदा येंगलबदी इबुंगोगी ममिंग
ibungogi ming isorgi wahi kawi yan hari ngasi Kristan imung manung kayana aduga thaugallogi imung manung phawbana family devotion tawdaba yauri family devotion tawdaba imungna kaidau ngaidasu ingthaba harauba chakhatpa sidi leiroi isorgi wahi pathokpa amadi magi wahi tabase jisu makna aikhoida ngangbani haibase aikoi thajasi masi isorga fellowship tawminnabani haibase masi aikoi thajasi aduna magi wahi se haidokpada khannuna yengsi magi wahi gi matikse isorgi wahi bible gi wahi se haidokpa matamda anaba phari asiba hingali shaitan chele jadu mantra amata changde aikhoida wahi se isorgi ahingba sorni wahi se isor magni ana haidi aduna family devotion da wahi haibadi bible gi wahi se aikoina pathokpa haidokpada jisu na aikoida wa nganglibani prabhu jisu mang na aikoida wa nganglibani haibase aikoi khangsi adu imung adu da isorgi wahi na isorna thanna leiba thawaina thanna leiba imung manung ado matam adu da oigadabani maramasina prabhu jisu na su matang asida pambase fellowship ni madu mariam na sengna khangkhibani aduna jisu gi khuya da phamduna magi wahi sing mahangna tajabani ngasi gi thajaba imung manung khuding mangna masigi wafam ase maru oina lofam thokpani aikoi gi daily life ta ahanba oina magi wahi taba khuru khuda kunduna magi mafam da changjaba se tawdaba yadaba thaudang ama oina khoi tawfam thokpani aduna thajaba aikoi gi punchi da khwai dagi hena maru oiba tawfam thokpa dudi ayuk ki matam da ahanba da magi khoya da phamduna magi khonjel oriba bible gi wahi asibu tajaduna imung manung oina fellowship tawbasini ayukki numidangi nungtigi magi wahi magi khonjel tabasini प्रार्थना तौबसे प्रभु का वारी सानरी बनी मांगनसु अखोइदा वा ngangbiri bani madu thawaina अखोइदा खंगहनबी बनी मसीनी फेलोशिप ताइबंग पानबगी ओइबा मरु ओइबा थबकसिंग अमसुंग चटनबीनी हाइरिबा मयामदो अनिसुबा मफमदा थमदुना अमसुंग अगी हक्चांगी ओइबा अनिंगबा अपामबा मयामदो नाथैदुना नमथदुना थमलगा प्रभु जिसुना अगी इफमदगी अगी इमुंग मनुंगदगी पामलिबसि करिनो मसी ngasi de khoi sengna khangjaduna ayuk anganbada ahanbada magi damak matam kai thokshi magi khonjel oiriba bible gi wahibu khaurangba pokhansi jisu gi khoya da pamjana phamba tamsi singlup gi oiba thoram khuding da harauna saruk yajaduna anoba punchi oinanaba prabhu gi khoya da changjana na ba khoi tausi masi ishorna khoi dagi pamba khwai dagi afaba dharma chenba amasung achumbabu thijaba thabakni अखोइदगी लौथोक लरोइदौबा अफब सरुक अदो असीनी हाइबसे ngasi aina haidok chaningbani mathi pandu taruki kunthangdoi da hariba ahanba da ishorgi leibak amasung achumba do thiu aduga pot pumna ma asena khoida hapchin bigani masini mariamna tawribasi aduna ikhoigi daily life ta imung manung oina ayukki amasung numidang khudingi ishorbu khurumjaba amadi thagat ishorbu thagatjabase karigumba athingba ayetpa amadi atanba amatana ngamhandana ba hotnasi ishorgi wahi magi khonjela se tanana ba ikhoi hotnasi tariba magi wahi magi khonjela dugi matung inna aikhoigi lifestyle punchi marela do oihansi masi thawai gi punchi da chawkhat kadaba amadi shaitan gi thabak pumna makpu maithiba piraga daba kristan punchi gi ahanba khongthangni wari asida मार्था नदी प्रभुदा वरौबगा लोइनना मनाव नुपीगी मरमदा कंप्लेन तवी अदुबु मरियमना प्रभुगी खुयादा फमदुना इबुंगोगी वा ताजाबगी मरमना मरियमदी मंगोंदगी लौथोकलरोइदोबा अफब सरुक अदु खंदोकले हाइना जिसुना मार्थादा हाइखिबगुम अखोइबुसु हाइहनसी तामिना खरबा वाहियासे अखोइ मयामगी मथक्ता इबुंगोना नहौनना बोर पिनाबिबा ओइरसनु आमेन।